free movement regime की matang दा lobby रही बा step सिंग से positive होई बा यामना permanent होई न तुंगी mirol कया टेक्ट काइना ले होंग बा याना न बगी दमुक्ता lobby रही बा step कया से मसी गी credit टी कोई लाइबक ठीक रहा सिगुम बसी ngak na ba kan na ba hona ba laibok thik raba thawai na pon tha pi khraba chilinok sing yung kai thadok na laibam saibam leita na awa ba khangi ba displace to ga leidi ba chilinok sing adu ga masigi ihok sibu mai pang na ba hona ba saruk ya bi ki ba manipur gi praja punam ki credit ni ai khoi di chumna sarkar ma leiba ge khoi di chumna pressure mamai sumjaba senjabani aduna makoi mayam na tauramba makoi mayam gi kathokpa makoi mayam honagi baduna ngasi yamna positive oiba haiba step krasi bharat sarkar dagi lakpani haidana ekoi ngasi gi sarkar na ekoi logjai aduga loina na ani subada manipur da hujik oireiba drugs poppy plantation gi samisa ai ngasi overall review meeting ama tawi nahan dagi kuire koi thugai basu lepte ngasi social media da mo biram gani ukhul da chochanpur da kangkokpi da tamenglong gi area tausem area leiramba jaga ai koi thugai ba lepte ngasi su ai koi NCB yauna nap yauna police officer si mayam loina kaur kanda marsak ki yaur kanda koi even satellite ki imaging loina khomjal ba matung leda kadai da kari crime jaga da popi thari copy hori ai basi loina study tor kanda ngasi koi kangpokpi gi SP chochanpur gi SP senapati gi SP ukhrul gi SP aduga Chandel gi SP loina kaur kanda moida hana dagi tawlude mathakta yamna clear oiba aikogi satellite mapping yauna googles ki yauna identification tor kanda geotech ka tor kanda loina moida pigre high river lay river kano singsi popi khra horiba si koi by the end of February thas hausi manunga loina thugaiba loina na bagi koi madugi forest department yauna forest ki kangbu ga yauna punna jointly NCB ne NAP ne state police ne aduga forest ne aduga yam nungai ba mana ngasimak ukrul gi se koi some area litan gi area khara da koi villager mayam thoga popi yan thatna to bagi huji video mayam ubiram gani social media da ubiram gani aduna masigi posimasu ekoi sigi detail city hujik yam handare graph kari unarga koi even UAV pairaga koi survey to adu ayamba jaga da hana leiramba dagi yamna handanare popi thabase adu lokpagi se hujik lokpa matam ne hujik se aduna hujik lokpa horakpa sigaloina na hairo mayam si yan thatna ba haidana ko yam kanna kaino to buni hujik phawgi manung da last 17 dagi ni masiki detail sidai hujik chala roige so maina mayamna yamna irang sina political division kari mayam sibo thawai yog drabra na traga don sang drabra na toina hangna ba social media da kai da khara thengna badagi aina sigi posimasu mayamna panjabani aduna once again ay adugumba yamna tung koina saron suron sing safe and secure le hona bagi damta praja mayamna honarakpa sarkar na honarakpa do manipur gi praja mayamna hona minarakpa do ngasidi bharat sarkar na tabidana hairiba achouba step ani ohum population commission gi high power committee yauna fencing gi amadi FMR gi lawrak pase hanna na mohana ekoi mayam gi taraf tagi honorable prime minister Modi ji bu honorable union home minister Amit Shah ji bu finance minister Sitaraman ji adu loina na ekoi gi
डिफेंस की मतम की मतेंग पांगबिरो राजनाथ जी ने सिंह पुनमक पु अखोई सरकार की माइकई दगे मनिपुर मियाम की महुत सिलगा थागतचरी हाइदनै फोंदोकचरी